Masagi chahi kunipan surabi nupi ama ref Tourubagi Maralda Khaidem Nongdam Khanganba partina Makhongda Nongmei Kaptuna Warakpani haina lona tingkraba lalhau lop koireng na luchingba UNLF na khangalakle. Party asigi General Secretary Central Committee ki Publicity Secretary M Sakhena Thadorpa Cherol amana hai party asina warakraba Khaidem Nongdam Khanganba hairiba myoi ase Nagamapal Fogai Sangbam Laikai dage Khaidem Mangilal gi machanupani Thogdo asigi matangda party da wakarama lakpadagi party asigi special task force na kumna thizilaba matungda myoi ase chairak pikhibani hairi Thasiki tarada victim oiri binupi ase Delhi dagi Imphal da thoraklaga Imphal da leiba hotel amada laiki Hotel aduda Nongdam Khanganbana mamanaba kharaga birthday party ama tawduna leibane victim nupi aduna kamanungda mathanta leiringaida hotel gi staff sing leitabagi kudung chaba lauraga Nongdam Khanganbana hotel gi staff saraga nupi adugi kada changlaki tungda hotel asidagi yu kauduna nupi aduda namduna yu pithakna bahonaki maduda nupi aduna yadabadagi ahing chupa ningai sangdanaki nongalamdaida Nongdam Khanganbana nupi adu phu chairaba matung hatkani haina ki halaga namduna ref tawkibani hairi victim nupi asina sirakliba Maral ase Nongdam Khanganbana masana yazabaga loinana victim nupi aduda khurumduna lale haisakre amade nupi aduna su ngakpire tungda party gi mari lainaba authority na wafam singa se kumna khanaraba matungda Nongdam Khanganbagi mathakta akpa chairak pibagi mahuta Makhongda Kaptuna warakhibani nupi angang da chathaba kahenba thabak singi mayukta party asina chatharakliba khongjang sing ase miyamna sogatpiyu macha singna kunai asigi mangna bathabak tawrakpada mama mapaiba singna su warakwa tembiyu hotel lodge amade Kasaliba singna sta matik chana thamduna security ki kanglon chena ngakpiyu maralaiba singde party na matik chaba chairak soidana pirakani haina so cherola sinama khatana phongdorakle